ꯂꯤꯂꯣꯡꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯂꯥꯛꯄꯒꯤ ꯉꯁꯤꯒꯤꯗꯤ ꯂꯤꯂꯣꯡꯗ ꯑꯣꯏꯅ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯒꯤꯐ ꯑꯋꯦ ꯇꯧꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯄꯒꯤ ꯃꯔꯝꯁꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥ ꯃꯤ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯅ ꯍꯔꯥꯎꯍꯟꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯤ 5-10 ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯍꯔꯥꯎꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯀꯅꯦꯡꯕ ꯁ꯭ꯇꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯄꯥꯏꯈꯠꯆꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯄꯥꯔꯠ 5 ꯅꯤꯀꯣ ꯄꯥꯔꯠ 1ꯗꯅ ꯑꯩꯈꯣꯏꯅ ꯌꯥꯏꯔꯤꯄꯣꯛ ꯆꯠꯂꯨꯔꯦ ꯄꯥꯔꯠ 2ꯗꯅ ꯑꯩꯈꯣꯏꯅ ꯂꯝꯂꯥꯏꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 3ꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 4ꯗ ꯑꯩꯈꯣꯏꯅ ꯋꯥꯡꯈꯩꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 5 ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯩꯀꯥꯏ ꯑꯁꯦ ꯂꯤꯂꯣꯡꯗ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯣꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯕ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯂꯥꯛꯑꯒ ꯒꯤꯐ ꯑꯋꯦꯁꯦ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯤꯂꯣꯡꯗ ꯆꯠꯂꯨꯕꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯈꯤꯇꯪ ꯂꯤꯖꯔꯛꯀꯦ ꯂꯤꯂꯣꯡꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯁꯟꯕꯒ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯎꯕꯗ ꯃꯤ ꯑꯃ ꯑꯅꯤ ꯆꯪꯁꯟꯕ ꯍꯧꯅꯔꯛꯑꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯚꯁꯦ ꯊꯥꯗꯣꯛꯑꯦ ꯂꯥꯏꯚꯁꯦ ꯊꯥꯗꯣꯛꯄꯒ ꯃꯊꯪ ꯃꯤꯅꯤꯠ 5-10 ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯧꯁꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯃꯤꯑꯣꯏ 10 ꯄꯤꯔꯦ ꯑꯗꯨꯒ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯅꯪꯍꯧꯗ꯭ꯔꯦꯀꯣ ꯃꯣꯏꯅ ꯈꯤꯇꯪ ꯊꯦꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯅ ꯈꯔ ꯑꯣꯏꯅ ꯌꯦꯟꯕꯤꯔꯝꯃꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯍꯦꯟꯕ